मैम खुरमजरी ngasi Manipuri mapi mayek online class ki taramari suba tangkak taramari suba tangkak asida मैम da aina khudol jagani cheitap mayek mapi mayek ta tapsal laga thokadaba khonthok mapi mayek ta tapsal laga thokadaba khonthok asi nahan muki class ta aina chil bhaw lo jakre chil gi makhada til dage hojaduna taret haibadi til dagi hauna taret khak aina mapi mayek ki cheitap mayek tapsal laga thokadaba khonthok ai haji मैम बोर्ड इना ताकचगनी असिगी खोंथोक असि ऐना असिगी क्लास असि लौबगी मरमदी मापी मयेक ता चैतप मयेक तपसलगा खोंथोक असि अखोइना चिनफा पुरगदी इबा अमसुम पाबदा यामना खुदोंग चागनी हाइबसि अगी अचेत पथाजबनी मरम असिना असिगी क्लास से अखोइना लौजरकपनी मरमदे असि अंगांग ओइरिङैदा अखोइना पिसक्पी इंगैदा इंग्लिश की उच्चारण अखोई के की काय को क्यू काय से सी साई सो सिउ साई गे गी गाय गो गिउ गाय गायना तौरे अदुगी खोंथोक अदुगी मतुंगिना अखोई अइसु ngasi असिगी मेटेरोंदसु मेटे मयेक असिगा सुमाइना चैतप मयेक तपसलगा खोंथोक नि पानथोक असि मयाम दैना खुदोल जाखरे ngasiगी सिना चिलदगी मखा हाइबदि तिलदगी हौरनी मैम दाइना वहाय मतंगा थमजगे अगी असिगी ऑनलाइन क्लास सिगा मरी लेना हाइबदे इना हजिक ताकचरिबा ऑनलाइन क्लास असिगा मरी लेना अइना यूट्यूब चैनल अमा हांगख्रे अदुगा इना वीडियो मचामा अपलोड तुमना थमजख्रे चैसिंग मयेक की मतंगदा अदु इना सुम ट्राई तौजबनी अदु मैमना नुसिबिनुना सब्सक्राइब तो व्यू लाइक तो व्यू शेयर तो व्यू अदुदा मिटै मयेक तना मिटै मयेक की चटनबी मिटै की चटनबी मिटै की इशै मिटै की खोंजोम अदुगा गिदि आंगांग सिंगा अतैसु अतै थबक खरसु ऐना मयामदा उथौजरकनी अदुगा अपलोड तौजरकनी बांग्लादेश ता लैरिबा मिटै सिंगी अपलोड मैम आई तौजगे हाइदुना अदुगी यूट्यूब चैनल अदु हांगजबनी मैमना अदुबु लाइक शेयर अमसुम सब्सक्राइब तौबिनबा निसिंगजरी आई हजिक आइगी क्लास दा अमुक हंजनजरअगे मैम येंगबिसि चैतप तपगा थोकदबा खोंथोक तिलदगे आई हौजगे मैम येंगबिउ Manipuri mapi mayek til dagi ai haujarake चैतप तपगा थोखदबा खोंथोक मपी मयेक ता चैतप तपगा थोप खोंथोक तिल तिल असिदा असिगी ममी तिल असी अइना हजिक खोंथोक तपसलगा तिलदा अटप
atap tapsalaga ta asigi ta sigi ta si suai adugi makhada tilda et nap tapsalaga te adugi makhada tilda unap tapsalaga tu adugi makhada tilda inap tapsalaga na ti tilda haunap tapsalaga na tau tilda yep nap tapsalaga na tei tilda ot nap tapsalaga na to tilda ama ani ahum mari manga taruk taret nipan tilda nung tapsalaga na tong asin asigi makhada tilgi makhada khau dasu sumaina ni miyam yengbiu khau dasu asigi khau si asiga anap atap pisallani adaidi khausiga etna pisallani khausiga ina pisallani khausiga ina pisallani khausiga shauna pisallani khausiga etna pisallani khausiga otna pisallani khausiga nung pisallani adu ay taragadi asiga ikoy ang kamdinga asi kha asiga na ke asiga na ku siga na ki siga na khau asiga na khai asiga na kho asiga na khong asin til khau til khau khau lore ngau ay ngasin takcha doriba si til dagina ama ani ahum mari manga taruk taret til dagina huk phau takcha gani yam yengbiu adugi makhada ngau ibadi su mayam na jengbiu ngau khot pasi one jone ngau khot pasi namdaba jawi ngau se sumaina tawraga sondai tawraga si khot torimi ngau aduga idi si sumain tawraga sumaina asiga tap salani siga yat nap tap salani aduga gidi sigana asigi pochi si nap tap salani aduga idi sigana inap tap salani aduga sigana shaunap tap salani asi shaunap si sumaina adugi makhada asigana chainap tap salani adugi makhada asigana sumain taraga asi makapot nap tap salani aduga idi adi makhada ganang nung laira asini adu ay taraga di ako'y hajik jiyang asi khau nina sina ngau asigi maming si ngau siga nga adugay siga na nge asiga na ngu asiga na ngi asiga na ngau hanagi makam kontok to lae ngau aduy makha ngay asigi makha dana ngo asigi makha sina ngang asin mayam asi yung biro aduy makha ay mutatjarage asi ay angkam haijarage jangu til sigana asiga atap tap salaga ta
te tu ti to te to tang asigana khau khau sigana kha atap tap chalaga kha etnap tap chalaga khe asigana unap tap chalaga na khu adai sigana inap tap chalaga na khi adai sigana shaunap tap chalaga na khau asigana khainap gane chainap tap chalaga na khai asigana otnap tap chalaga na kho asigana nung oiraga na khang asigana ngau ngau se nga nge ngu ngi ngau ngei ngo ngong asumai na akoigi khonthok se heirap taragadi adoi taragadi heiba taragadi adoi taragadi khoi iba paba da jamna si mateng oigane haibasi egi thajabani meyam yengbiu hajik ai ijara age ngau gi makhada ngau gi makhada thau se sumai ko thau se ijara sumai na ko ani sumai tawrani sonda chalurani si tawraga thau asigi siga atap adugi makhada chainap asi sangman gra atap adugi makhada asigana unap asigana asigana inap asigana inap leire adugi makhada unap leire inap leire adugi makhada shaunap adugi makhada shonagi sumana tawraga si tawraga asina shaunap ki makhada chainap ki makhada otnap asigi makhada otnap adugi makhada no asiga thau gi tha asigana the asigana tha the thu daisina kaino thi adugi makhada sina thau asigi makhada sina thei sigi makhada sina tho sigi makhada thang asin chaitap mayek tapsallaga asida thokadaba khonthok asi jamna wana thokani maram asina asigi wai se ai asigi mapi mayek wai se ai hajik tokjage asi tokpagi makhada ai yangdagi haujage thau gi makhada yangda yang si sumaina tawna tawraga sigagi sumaina yang asiga ya adugi makhada ya adugi makhada sumaina tawraga adugi makhada sumaina tawraga sondagi sumaina lady adugi makhada sine yu adugi makhada sumaina tawraga sonda sumaina kangani sumaina tawani asina aduga gidi sumaina sondagi sumaina tawani si sumaina kangani sonda sumaina purani sina otnap shaunap ki makhada asina sumaina tawraga sumaina asina chainap adugi makhada sina otnap adugi makhada
ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤꯅ ꯅꯨꯡ ꯑꯁꯤꯒ ꯌꯥ ꯌꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯨ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯤꯒꯤ ꯃꯈꯥꯗ ꯌꯧ 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 ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯩ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯁꯤꯒꯅ ꯌꯩ ꯑꯗꯨꯒꯤ ꯃꯈꯥ ꯌꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯣꯡ ꯌꯪ ꯑꯁꯤꯅꯤ 1 2 3 4 5 6 7 9 ꯑꯁꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯨꯛ ꯍꯨꯛꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯨꯛ ꯍꯨꯛ ꯍꯨꯛꯁꯤ 시기 혹시 수마이나 떨어가 아답 수마이나 떨어가 etnap 시기 마카다 수마이나 떨어가 unap adugi makhada sumaina tawraga inap adugi makhada sumaina tawraga shaunap sigi makhada sumaina tawraga chainap sigi makhada sumaina tawraga otnap adugi makhada sumaina tawraga nung asiga ha adugi makha he adugi makha hu adugi makha hi adugi makha hau adugi makha hei adugi makha ho adugi makha hang asigisi ai ngasigi aloiba haibadi huk phau aina tawjaba asida aina wai gisi ina jawjadabagi maramdi wai siga akhoi ngasi jobawda chaitap tapsanba atap tapsanba inap tapsanba chainap tapsanba se ngasi jobawda ujadri asigi matang siga aina kona aina paba da asigi khonthok asi chaitap tapaga si oi haina khangjaba matamda ai asigi khonthok sigi matangda ai haijarakani wai gi matang siga ai phangjadri asigisi wai si chainap aita atap kari kara top tapaga ai phangjadri sigisi aduna ai asi tokjaraga til dagina hukphau ngasi mayamda aina jenghanjare ngasigidi asida aigi Manipuri online class daramari suba tangka matang asida loisinjare mayambo amuk khuramjare